Manipur top channel ki mai kedi ki maru ibi ipau sing myam na thamjagi hanbada kangla pau digi lokusaraga Manipur de NRC sat na hanan ba thaurang paikhatlabadi thadau convention support tawna ba warem lokre Government of India na Manipur National Register of Citizens NRC sat na hanan ba thaurang paikhatlabadi maduda mapung pha ba support tawna ba thadau convention na warem lokre Warep basi haukiba tang ama amasum anida Guwahati da pangthokiba thadau convention na laukiba convention na duda laukiba warep singi matang na thadau convention Guwahati gi organizing committee 2024 gi chairman amasum secretary na khuyek pi duna thadorakwa chirol amana hai Manipur NRC sa nahanaba government of India na thaurang pekhatlabadi madubu mapung phan support tawba haina convention gi aroiba numita singthani oiba warep basi laukibani Warep basi karigidamak lauribano hairagadi yellow furup singi right amasum yefa thaurang sing mapung phana phangnaba madi leba sigi interest mi yeng thamnabani state asigi miyam gi damak Manipur government na honariba thabak thoram punama sakhang boina warep asi tangai fadana laubun hari sirol asina makhata na hai NRCS mai pakna implement tawduna aphaba result puthokna bigi damak lainga ki mari leinaba authority singna Tribal miyam gi khalaga puksial singna thabak tawbu sungani masigi maramdi tribal miyam gi mapung phaba document amadi record asi yamna wali khudong sa da basigi yenglaga tribal singi permanent residency natragana citizen gi proof oigadaba document gi matagda leidi basai na basingasi lainga ki authority singna akhanaba miyeng sangma mathoktai thauramasi Manipur gi bona fide citizen sing NRC satnarakpa matamda citizenship ki khudong sabadu mapung phana phangnabani convention aduna logo atokpa warep amagi matangda serol asina makhatan hai Manipur mayai kaba nisana piriba saposidagi mapung phana ngakthoknaba state government na sangshilibu war on drug ki khongjang asi mapung phana sagotkani khongjang asida Manipur gi furu khudimangnasu saruk yana ba lenga na akhana ba thorang lakhot haningi hiramasi gi matangna ningthina yathokla thaurang amasu mayek sengba pandamama thamduna tungdo oihaningba Manipur gi masa adu phangma ngamnaba lengana honaba summi haina sirul asina makhata na phongtokli atopa pawmana ningol sakau bagi thauramda relief camp da lairiba singna saba polam sing khudol oina tamkhibasi apienba poi tharaksana Kokomi women's wing gi assistant coordinator RK tharaksana na phongtokri Ngarang pangthoki beningol sakau bagi thoramda relief camp lairiba singna saba polam sing khudol oina tamna khiba si apena pui lamphel pata leiba kokomi gi office tanga si pangthoki ba pawgi mifamada wafama si phongdora duna makna makhatan hai mabung wapa singna masi masal sing bu sak sarama samina duna angamba khudol pibigi kumai ningol sakau ba mai pakna pangthokre Mamang sahidadi lalasina maram oiraga kumayasi pangthopangam kitabani sakau bagi thoramasida lamdamasida puthoksaba phirol singamadi relief camp da lairiba singna sajaba polam kya oina khudol pibigi sang wangna leibagi mamiwi masi yamna phaba khongthangamani mapalam gi polam sing khara makai lainarabasu lamdamasida puthoksaba puthoksing sizinaba sina lamdamasigi setmilon sauna mateng pangani Oirakliba piba masina maraiba nungsibagi wakhalon soidana salanwa ngamgane aki paugi mipamadu kokomi women's wing gi coordinator y lairik laima madi member kaya susarugaki atopa pawmana mathangi ningol sakawbudadi relief camp gi ningol sing masagi asingba yumdagi sakawba lakpa ngama oirasanu santi Moirang AC gi MLA thongam santi na haikre mathangi ningol sakawbudadi relief camp da lairam ningol sing masa masagi asing mayum dagi sakawbu lakpa ngamba oirasanu ningol singi yefa thaujal dagi lamdam masida tangdulai taba hanjanma oirasanu Moirang AC gi manung san hangliba relief camp sing da lairiba ningol amadi angang sing sakawbu gi thoramna wapamasi MLA na phongdokla duna mahakna makhatan hai Relief camp da lairiba singasina kathokpa magaloina na ngasi pawba awaba kya khangliba sina aikhoida thauna ma hablibani ningol sakawbagi khudol oina pidiba polam singa asi mamal yamba polam oidrabasu mabung mawpa singda thamoi singna kachabani khalaga loksin biyo nakala maromda irang asi athuba matamda loisinna na balainga ki maikaida gisu akan mamong honari hainasu magna makhata na phongtoki Ngarang moirang film laikai da leibo MLA yu office ta pangthoki ba ningol khudol 2024 haina mingthon ba thauramadu da moirang AC gi MLA gi chief advisor Y modu amasum moirang municipal council gi intending candidate sing saruyaki
Amarom da Ningol Sakobigi Thoramas United Kingdom amasum Europe ki tuan mafam da leiba Manipuri diaspora singna Sakobigi Thoramama United Kingdom gi Hertfordshire da leiba Flounden Village the European Manipuri Association sinduna pangtoki Thoramasi Ziri Development Organization JTO na sinduna Ziri Bamgi Lamel Community Hall Kangsang da pangtoki Loina DC Ziribam Krishna Kumar gi miyang makhar Ziribam gi Borobekra Police Station hangba relief camp gi miyoi sing sakauba gi thorama mangarang relief camp asida pangtoki Amarom da Imphal East District ki manung sanba lamlai da hangba relief camp da leiba ningol humdra rom Indian Army na ningol sakauba kumai ga mari leina lamlai AC gi MLA bom sayauna tengbang polam kya khudul tamkhre Amarom da ningol sakauba numita masa gi duty na maram moiraga kumai asibu mapung phana saruk yawa phangdrabi ningol singda thaujal thongju na ningol sakauba gi khudol tamkhre atopa pawmana laibak sida laiminari ba furup singi marakta phauna bada hindi lolna asauba thaudang lauri Arun Kumar advancing responsive and resilience quality in education Highway Hiramda Malem gi thakta nominani subna sathagadaba international conference amangasi thangmaiban DM College campus ta leiba government Hindi teachers training college thawdokre Council of Educational Administration and Management Manipur chapter amasum teachers training college ani na punuk samnana sinduna pangtokiba thauramadu wangkhai AC gi MLA TS Arun Kumar hai Laiba asida laiminari ba tungan furup singi marakta pau phauna bada Hindi lol na asabu thaudang lo bada natana lol asina laingak lalon itik amadi mahima singi lamna thabak tawbada su asabu mating pangri ngasidagi hawdura naminani subna sathagadoriba conference asigi hiramasi matamasi ka yamna sunaba oibigi mathakta mahima singi lamda hena khumang sakshin bada mating oigani Mahima singi lamda malem da ngasi sathanariba kanglon singasi tung induna mahiroi sing puthokna bo hona bagi tangai phadabale ozagi sinphamda thaupuri bu singsu mahiroi singi marakta aphaba mari thamduna aphaba khunai ma purakna ba awang thak thotna mina sainasu magna makha tana photoki thauramadu MU gi Department of Hindi gi Professor Yasop Singa madi GISTTC gi Principal Professor Asa Sinhana Marueba mithunglen singoina sarugaki Atopa pawmana sin cookie narco terrorism thengna duna isai sagi yumna tangdu laitana lehanana 80 na khongpham setna lepli Korounganba iramdamasi masetana thugaina bokhona riba sin cookie narco terrorism thengna duna isai sagi yumna tangdu laitana lehanana Arambai Tenggol na khongpham setna lepli mathang sahi gi ningol sakawbudadi ningol khudimak masagi mapam lamdamda akiba mata yaudana ningol sakawbu satpangamana ningol singi khudol oizage haina Arambai Tenggol gi Commander in Chief Korounganba Khuman phongthokre Arambai Tenggol Unit 18 na sinduna ngarang oripok lamoi khonang khong lampak pangthokiba hiangai gi nini panba ningol sakawbu gi thoramda wapam masimang phongthokibani ningol sakawbu gi thoram aduga mari leina magna makhatan hai Arambai Tenggol na sinduna mafam kiyada pangthokliba ningol sakawbu gi thoram singasi handok pathokna leibadagi sinjalang jabanati haujuk leibak ki oiriba phibam asida pothaba khangdana relief camp sing de leidiba ise isal imaibel isil inaw singi wakal ngahaktang werabasu pothana bahaiduna ningol sakawbu gi thoram singibani Arambai Tenggol na sinjalang jariba khara khajig asida ise isal imaibel sing sarugya bibagi damak Arambai Tenggol na hainingai leitana thagatba phongdoksari mathang sahi gi ningol sakawbudadi lamdam asina tangdu leitaba hanjilaktuna harau tayamna kumai si pangthok ngamba oiminarasi haina magna makhatana phongdoki thauram mari leina Arambai Tenggol gi chief advisor Koingamba Khuman hai mamang sahi gi me ahumdagi sin cookie narco terrorist na mitei singi mathakta satharakwa lalasina maramoiraga hauzu imiyoi lising kiyama tuan relief camp singda awasa thing khangdun hingli relief camp sing the lady ba iraisa singi awaba singasi mekup amatang werabasu pothana bahaiduna ningol sakawbigi thoramasi sinmani masi masal singna ningol sakawbuda piba yepa thaujal adu lemna mangde haine iramda masi kaibi yaroi haiduna songthorakliba Arambai Tenggol gi nabung no passingna khongpham sena sangsilakliba khongthang si mai pakna ba imaibel isi isal singna su thawni biu Arambai Tenggol miyam gi damak iraibak iramdam gi damak songthorakhibani athuba matamda lamdam asida
lamdam asida tangdu laitaba hanjin handuna hauzik relief camp da laitafam khangdana leliba iraisa punamak mayum da hanjinduna leiba phangba oirasunu haina mangna makha takhi atopa pawmana LMG na sel gi mateng pangkhri khangabo kendra gi manungsana wangbol part 2 da masi gi mayum na saidang dun leiba masa gi mayum ama phawba leijadraba uyal high school class 11 tamlibi ningthauzam anjali apokpa ningthauzam sarana haukiba october kungani pan masa mathanda thari yanduna taibang pan ma thadokre haibigi pauta abadigi layoi khrabi anjali gi lana tharungi mating oina ba LMG na lupa lising taret mating pangkhre tengwang khongchara dura anjali gi mabungna thamoi sokno wapum kya phungtoladuna isa nupidu seng leitaduna sara toina hienbege mati apokpa mapa busu tha taruki mamangdagi yumdagi thokibadagi ngasi phawu thiba khangdana adugi awaba nungaitana hinglingai manungda phungtoklami laira bai khoigidi laingaki seng matam sana yelakta yamna awaba mayonai maramasina matam sana laira basingi seng yenbiu haina thamoi sokna phungdok khyari Hongsar aduga mari lainan LMG gi secretary Ojit Sorak hebamna phongdokhibada aikhoigi marakta masagi yumpham phawba leitaba saba phawba phangdaduna sara henba kya ama lairi makhoibu mayam sangduna mateng pangduna hingminasi aikhoi miyoiba nongmadi soidana sigadaba ngaktani amaga tengbangna duna hingminasi loinana imungasi gi awabada makatana LMG manipurna mateng pangkhigani haina phongdokhi hainisu pawsda makatana phongdorakli Atop pawmana Koki nupi ama jiribam police na imung munung na kusinakhay ngarang jiribam district police na numiyungba pung taragani thui taba matamna jiribam gi mayra paibi mari civil society organization singna paw pirakpadigi assam gi jirigat sahi humfuga mari rom surabi baiphai furuki ahal oirabi nupi amaga auto driver amaga puna jiribam police ki kangbuna yungi miyoishin kusinakhay hari lambi onana jiribam na sangshilakhibi Baiphai nupi adugi maming hoinu kawi maana jerigati ki autorikshaw ama reserve tawraga jeribamna sangshilakpa ubadagi mayra paibi amadi CSO singna khudakta jeribam police ta paw piduna jeribam gi IB laikai ward number 7 dagi police ki team amana lakholaba matungda yumgi miyoi singna tekta kaiduna khusana khibana hari hiramasigia mari lainana jeribam district ki SP case Robinson phongdokhibada jeribam gi Mayra paibi singna matam sana police ta paw pibirakpadagi baiphai nupi as tekta kaidana police na thengna imung manungi miyoi singna khusinaba ngamkhibani maduna jeribamgi mayra paibi madi CSO singna lauriba thaudang as yamna sawi matam supada police amadi miyamga afaba mari thamduna matam sana paw phawnaduna khudong thiba thokadaba miyoi sing mafam matam sana kanbegi thawasi pakhatmina si hana phongdokhi Makasa tharak poina to papawman JAC gi wafamba police department response pirak tab lebak thibani BM Ilyas Khan hawkhiba October kungani pan gi numidang pung mapan ga makhairom tabada Imphal posei tharuraga halakpar sakangda bami khrana kokta wa number 3 dagi ifam Basir Ahmad apokpa MD Alauddin Amadi Buyamayum Salauddin apokpa MD Ziauddin bu Fobala area da tamthina furakiba thawdoki matangda hawkiba tang ani phawgi manungda police department amadi lengana thawdang adugi matangda langla langjen amadi asum aran puthokna ba taksin kiba JAC ki wafamba police department na response amata pirakta basi lebak thibani haina thawdo osi ki matangda same kiba JAC against the inhuman torture of ifam Basir Ahmad and Buyamayum Salauddin ki convener BM Ilyas Khana All Kokta Youth Voluntary Organization EKYBO gi office ta ngasi pangthokpa pawgi mifam amada phongdokre ngarang ningol sakoba kumai leibana JAC na khongjang lepani aduga ngasi moirang AC gi maduda lainga ki phirep ama khangdragadi thangnaba numitagi khongjang sangsilaga naiki pawgi mifam aduda ko convener Aribam Mafeudin AKYBO gi General Secretary Hanif Sesam amadi AKYBO AMPIYA AKCOC ki member singju sarugya khianisu paus da makata na pali atopa pawmodana training program pangthokre water conservation and water management haibi hiramasida miyampuna wakhal taminabigi thoramama Department of Water Resources River Development and Ganga Rejuvenation Ministry of Jal Shakti Government of India ki miyeng makhada Eastern Regional Institute of Water and Land Management
NERIWALM Tezpur amadi Agriculture Department Manipur Eco Network hairo amadi United Progressive Farmers Association UPFA hairo kapunuk samnaduna ngasi hairo part 2 Devi Mandapta pangtokre ngasi gi thoram maduga mari lainana NERIWALM gi Assistant Professor Dr. CS Victoriana ising likna sizinaba madi mapung fan yoktuna thamba madi matau kramna nongi ising yokpa madi ising ningthina sizinagani habigi wangangki Cotton Development Officer Project Officer MNO BCD NER KS Nimaisan Department of Agriculture na haikibada scientific oy mawong de ising yoklaga manama sing thawad ising gi award palehendana ba haibasida marik sumna ngaki Makata na sigi thoramadu resource person oina saruk yakibi Assam University Silsar gi Assistant Professor Dr. Sanayanbi Godown amadi Block Coordinator NRN DRDA Government of Manipur gi Dr. Shelina RK na pangthok liba training asida wakal lauksing oy buwapum kas thamkhen su pau sida makata na palakli makasa tharak poina panam pausi gi topa pam relief camp de leibi sanambam Alpana Sanun Ahanbo in a Luhong Pam de Sisakri. Lana Sigi Saiting Niki Wankai High School Relief Camp the Lady B, Shero the Sanambam, Alpana Sanunangasi Ahanboina, Kongpal Sanam Laikai de Long Pam Amada Isai Sakpa Yawang Cri. Ning Sing Way Madudi Ta Mari Mangarom LSTV gi Pung Isai Zagoi Luisangi Oza Indiragi Kangbuna Sinta Sinam Birakpadegi Ngasidi Mahisa Bahoraktuna Masa Lepsanava Senpam ama oirakpada luhongpham degi nungaiba apemba phongdorakli ngasigi luhongba sida isai sakpa nangnaba ngarang LSTV gi loisangtinna mifam LSTV gi oza Indirana phanek mayek naiba ama kudol tambiki haujiksu LSTV na numaijung khudingi relief camp ahum wangkai lambai khonang khongmadi songbumda pung isai jagoi amadi thangdana singba sinthak sindabiri hairensu pausina makhatana phongdorakli Ado hausa ko inadi miyam paus matang sa lusinjarage masu miyam puna no update ngamin na sing